ꯆꯪꯁꯤꯟꯕꯁꯨ ꯌꯥꯗꯕ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯆꯪꯁꯤꯟꯕꯁꯨ ꯌꯥꯗꯕ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯋꯥꯍꯟꯕ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯋꯥꯍꯟꯕ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯒ ꯑꯩ ꯋꯥꯔꯧꯏ ꯑꯩ ꯆꯥꯛꯍꯧꯏ ꯑꯩ ꯋꯥꯔꯧꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯆꯪꯁꯤꯟꯕꯁꯨ ꯌꯥꯗꯕ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯆꯪꯁꯤꯟꯕꯁꯨ ꯌꯥꯗꯕ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯃꯄꯣꯛꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯋꯥꯔꯧꯕꯤꯔꯅꯨ ꯅꯨꯡꯁꯤꯕ ꯃꯄꯣꯛꯁꯤꯒꯤꯗꯤ ꯋꯥꯔꯧꯔꯨꯔꯅꯨ ꯁꯛꯈꯤꯅꯤ ꯏꯁꯩ ꯀꯌꯥ ꯅꯨꯡꯁꯤꯕꯒꯤ ꯏꯁꯩ ꯇꯝꯈꯤꯅꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤ 이사이 정신버수 야다바 랍톡버수 맘다바 농시바 가리기노 아수와 한마 아이나 타모이 생나 농시루라가 가리기노 아수